Manipur gi irang asina maram oiraga hangliba relief camp singasi Kayam Kuina Hangkhigadage Haibagi Akaknaba Matam ama Pinaba State Commission ahumna Leingak da khang-hankhre. Manipur Commission for Protection of Child Rights MCPCR, Manipur Human Rights Commission MHRC amade Manipur State Women Commission MSCW gi ahanboina phamina kiba camp sitting cum stakeholder consultation meeting gi observation matungina wafamasi Leingak da recommend tawkibani. Haukibatang tarahumdoida Bisnupur District Mini Secretariat ahanboina irang asiga mari lainana phamkiba camp sitting adudagi phanglakpa internally displaced person IDP singi oiba pera kuntrahumdoi yauba observations amasung recommendations ngasi palace compound leiba MHRC gi office ta phongdokhi. Observations amasung recommendations pongba duga mari lainana MCPCR gi chairperson Kaisam Pradip Kumar na hai UN Guiding Principles on Internal Displacement ki matungina IDP sing ase makalani thokna khaidoi. Makoi sing adudi irang na ohen kiba IDP sing aduga atopa amana chawkha thawrang ki chaitheng phangduna mayum thadok taba yadraba IDP sing ni. Manipur gi irang asina maram oiraga IDP sing gi damag hangliba relief camp sing ase matam khara khakkini. Matam kak taba mongda relief camp hangba yade. Wafam ase National Human Rights Commission gi recommendation dasu yauribani. Maramaduna starasigi tongan ba mafam da hangliba relief camp singasi Kayam Kuina Hangkhigadage Haibagi Akaknaba Matam ama Leingak na pigadabani. Loina na makatana IDP sing thorak tanaba Leingak na thawrang tawgadabani. Haukiba tang tarahumdoida pangthokiba camp sitting ado maruina IDP singi right to health, right to education amade sanitary gi phibam khangdokpaga loinana IDP singda pukning wakal gi oiba support pibani. Kumjali singani kulhumdoigi me tang ahumdagi thorakiba irang asina khwaidagi chauna sohaliba si Bisnupur district ni. Hauzi district asida Leingak na chalaiba relief camp ni futaruk hangduna IDP lising mapan chatrukrom changjafam lauri. Masida nursery dagi class 12 faubagi mahiroi lising ani chahumga nifuni thoi yauri. Hariba mahiroi masing asigi chada humputaradi private school singda mahitamli haina Pradip Kumar na makhatana phongdokhi. NHRC National Human Rights Commission na IDPC makal ani thona khaidui UN ge guiding principles ki matung inasu haribasing adudi conflict ka mari leinaba conflict induced atopa mana developmental project sing working to buna maram hoidena ka thorokpas dena koi Manipura lairiba conflict tagi tholakpa IDP ni koi noji thengnari bese masigi matangda aikoina amuhanna Leingak ki mapunda thamning basi hangdokriba temporary settlement oina hangiba IDP camp singse hangba galoinana mai akaknaba matamamda karam kanda IDP sing mayumda hanjangani hangiba IDP camp se asibok tang hangani haibagi timeline ama pigadabni haibasima akoina reiterate tawjari haibadi camp ama hangdoi haiga asibok matam pidabida indefinite oiba matamda game se chalai gadabuni haibagi mawong da chatpa yade masi lairiba NHRC gi recommendation da make sure na pale maduna time frame ma laigadabani aduga yamna sangna adumak lisang sina hangbagi mawong da chatharoidabani. Amaromda IDP singi observations amasung recommendation phongba duga mari lainana MHRC gi member Kangjam Khagendra na hai relief camp ta leiba mahiroi ayamba private school singda mahai tambagi report lei baramaduna mahiroi singi mathau taba machak mathum pumnamak Leingak asina phanghangadabani amaromda private school da IDP singna mahai tamliba si skill yamna changba maramna Leingak ki leiriba oja sing asidagi khangalaga residential school khara irang asina sohalaba district singda hangnaba Leingak na thawrang tawgadabani. Hauzik IDP mahiroi singna mayok nariba transportation gi awaba asisu Leingak ki transport department na kokhanaba shingadabani. IDP singi mathau taba hidak langthak pomnamak health department na essential drug list ta haptuna phanghanaba honagadabani. Irang asina maram oiraga mahiroi kaya ama khutlai painabagi lambida pushinkibagi pautai asigumba se makata na thoktanaba mari lainaba district police amade law enforcing agency singna kubna yengshinba mathau tai hainasu Khagendra na makata na phongdokhi. Angang sing laila shu tamte gado angang sing asagi conflict na maram oraga angang sing am kanu sing ta kana organization khana masigi lambi da pusan bai kanu ma koi taw hongere aduna masi district to gi lairiba administration then police sing na masi makum na yangsin biraga madugi thabak sing do karmai toroga khoi gi law enforcing agency sing na masi control to gada haibagi ingin ma mathau tar kunina madu musu khoi district ki enforcing agency sing da madu thun implement tong bagi khoi
मधुगी रिकमेंड अमा थारगनी सोइना and conflict angang hingida khoi child in need care of protection rather than conflict child in conflict with law habase angang hingsi conflict number moga moi je phatam level sum ching buji control to hono bi ama ta hudra masi haying tungda angang hingida lan maiki lan sakhi yawe port lak panina Manipur state policy for children 2020 sigi makhada general condition sigi masi thun implement to bugi daka or panina sigum mayam si khoi commissioner sing sida hero department sing sida khoi loin bag masi gi recommend thar ni aduna hariba mayam se masi Manipuri conflict level le moi bina khoi Leingak na thun packet piraga masi gi kanu mayam se thabak to othok pina bagi khoi gi commission sing sigi maike degi masi ma thamjari